Nahangi order tauba marido bag mayam akoy kino ꯌꯨꯝꯗ ꯂꯥꯛꯑꯦꯕꯀꯣ ꯉꯔꯥꯡ ꯉꯁꯤ ꯑꯌꯨꯛꯇ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯊꯤꯟꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯂꯥꯛꯄꯩ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯇꯧꯕ ꯑꯝꯇ ꯉꯝꯍꯧꯗ꯭ꯔꯦ ꯑꯉꯥꯡꯁꯤꯅ ꯑꯝꯇ ꯌꯥꯗꯦꯕ ꯉꯁꯤ ꯂꯥꯛꯏ ꯌꯨꯝꯗ ꯂꯥꯛꯑ ꯅꯨꯡꯉꯥꯏꯕꯗꯤ ꯂꯥꯏꯔꯅꯁꯦ ꯑꯩ ꯄꯤꯇꯨꯁꯦ ꯊꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯁꯛ ꯈꯪꯅꯗꯕꯅꯤꯅ ꯃꯤꯁꯤꯡꯁꯦ ꯑꯝꯇ ꯌꯥꯗꯦ ꯋꯥꯕꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯇꯣꯍꯦ ꯇꯧꯗꯅ ꯌꯨꯝꯗ ꯂꯥꯛꯄꯁꯤꯒ ꯍꯔꯥꯎꯖꯕꯗ ꯂꯣꯏꯔꯦꯕ ꯃꯥꯅ ꯌꯨꯝꯗ ꯆꯠꯆꯅꯤꯡꯕꯁꯤꯗꯤ ꯃꯥꯒꯤ ꯈꯜꯂꯒ ꯑꯅꯝꯕ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯣꯟꯊꯅꯤꯀꯣ बैकग्राउंड फजर है सोंदा थुम ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦꯀꯣ ꯃꯄꯥꯟꯗ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯊꯣꯛꯅ ꯆꯥꯒꯗꯕꯗꯣ ꯑꯝꯇ ꯃꯅꯦꯁꯨ ꯃꯕꯣꯛꯁꯨ ꯃꯥꯏ ꯀꯀꯥꯗꯩ ꯃꯄꯟꯊꯧꯗꯩ ꯑꯝꯇ ꯂꯧꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯁꯨꯝ ꯃꯄꯥꯈꯩꯒꯗꯩ ꯍꯦꯟꯕ ꯂꯧꯕ ꯌꯥꯗꯦ ꯑꯗꯨꯅ ꯁꯨꯝ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯥꯔꯦ ꯊꯩꯕꯣꯡꯁꯦ ꯈꯣꯏꯗꯧꯒ ꯁꯥꯎꯅꯤꯡꯕꯖꯥꯠꯅꯦꯕ ꯈꯔ ꯈꯤꯇꯪ ꯂꯥꯛꯄꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯒꯤ ꯅꯍꯥꯟꯒꯤ ꯑꯣꯔꯗꯔ ꯇꯧꯕ ꯃꯔꯤꯗꯣ ꯕꯦग ꯑꯃ ꯂꯣꯟꯕ ꯂꯣꯏꯔꯦ ꯑꯗꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯤꯅ ꯍꯧꯒꯠꯂꯛꯄꯇ ꯉꯥꯏꯔꯤ ꯑꯁꯤꯅ ꯂꯣꯜꯂ ꯄꯨꯔꯛꯑꯦꯕ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯂꯥꯛꯑꯒ ꯂꯣꯜꯂꯒꯦꯅ ꯁꯤꯒ ꯑꯣꯏꯅ ꯂꯥꯛꯑ ꯂꯣꯜꯂꯒꯦꯅ ꯇꯧꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦꯀꯣ